Imphal Dimapur Lambigi Kangpokpi da Chatharakliba Blockade Handokkani Hairuba KNO gi Wangangloi Seilen Haokipki yum mai Thakhre Haokipki me ahumdagi Thorakiba Kanglup maselgi lan hena kansilatuna Mafam kayada sandorokpaga iroinana Kangpokpi da base tauba Committee on Tribal Unity Kotuna Kangpokpi gi miyamga khusamnaduna Mafam aduda National Highway to Imphal Dimapur Lambigi mayaida laibak halaba cement bagsing paisinduna amasung uwa faijinduna thambaga loinana Chatharakliba highway asigi blockade khudaktagi handoknaba warep laure haiduna ayiba cherol thokibada khuyek pikhiba KNO gi Wangangloi Dr. Seilen Haokipki yum amasung gari mai thadoklamle thawdok asi ngaha numidang pung 10:30 kunthra rom tarakpada thokibane mai thadoklamliba mahaki yum asi Churachandpur police station dagi irap laptana tipai muk lambi da sangsilaga leiba songpi khulda yumdom pok oina leibane adum oinamak thawdok asi thokiba matamdade mahak masa yauna mahaki imungi miyoi amata yumda leiramkhide haire adum oinamak mai tharamba sina mahaki yum amasung masigi manungda thamba pochai sing yauna gari amadi tumnaba chakre haire Kangpokpi da Blockade Handokkani haibagi ayiba cherol adu suda leiragliba kuki underground organization singi mapungoiba loop ani oiriba United People's Front UPF ki Wangangloi Aron Kip Gen amasung Kuki National Organization KNO ki Wangangloi Dr. Seilen Haokip na punna khuyek piduna tha asigi ani da thokibane makhoi ani na khuyek piduna blockade handokpagi wafam ase phongdokhibaga panthadana UPF ki makhada leiriba Jomi Singillup ZRO ZRA HPCD ZRF amasung ZVD na hiramasigi matangda makhoida tanaramba leite amasung blockade hangdokpagi warep asida makhoi yaugde haibage wafam phongdokhiba leikibane aduga Churachandpur da base tawriba Indigenous Tribal Leaders Forum ITLF ki maikeidagisu warep asigi matangda makhoida tanaramde haibaga loinana blockade hangdokpagi warep laure hairibase yaba ngamloi phongdokhiba leikhrabane aduga mamang tha da Home Minister Amit Shah na apil tawrokpadagini haiduna Chatharakliba blockade ase ayuk pung 10 dagi nungthil pung 2 fawba numit 8 ni gi oina hangdoklagani haiduna warep laukhiba thokdok amadasu Kangpokpi gi Kotuge Sapar Mainada leiba President gi yumda kuki khunja sing thomjilaktuna mai thabagi thokdok thokibane miyam adubu KNF ke maikaidage control tawbada misi mina yaukhibane